mai thaba khotpa zimatam khade khoi dum lepure purakada ba santi ji pu de purakada ba dum manure adu ngarang na hongna na mu kanglup ki mai thana ba thokra matung da ngasi ki pau se da mo kanglup ki irang ni haina adumak leirabadi irang asi loiba nairoi brinda manipur da jik tholi ba irang asi aikhoina kanglup ki irang ni haiduna adumak leiba taragadi loiba sungai nairoi thongli ba irang asi state na sponsor to ba irang ni haiba khangi haina manipur police ki hanagi additional SP thaunaujam brinda na phongdokre oja magi statement sida amadi phongaiba pau siga mari lena na masi kadai phawbuda khoini yengba yai hoi adu kanoni amasi kanoni amana ta haibagi wadu nate universal truth mayama malengi phongudi makta ngasai gi laidana balkanization gi balkan gi states mayam gi tongan tongan ba thokrabani istogo indonesia mayam na nai ba ko ki bagi wari mayam ma khoi sidi da baltic state ahum gi kari khoi de experience ne issues mayam ma khoi da laikre aduna adubu yamna khoi gi matik sa post ma pairamba retired police officer amana natraga magi thabak tu pothara matungda mana asmana phungdor posidi khoi india gi su adum kanoni retired army generals mayam na manipur gi issues mayam kanoni arol thum mayam phungdok bi wari cases mayam laigre ko masi su apaba khudam amani adubu hari mayam sing asi khoi miyam natraga phur khudi maki mayam sing sin unconscious oirga di dum lakani aduna ni at the very time proxy war has been very popular. Akogi asumba truth ne na ko nyam longnare hoji proxy war laire haibadi injal lakanda chin akogi mapandagi illegal immigrants ko sin kuki akana elements sing ase masi season akanda masak lo ba atopa kana even kana mainland kana government ki kana agencies jing na madi injal lakanda maripugi kana demolition theory amakta years long ko civilization manipur se manghan na bagi kana changjale haiba posima ekoi kana the stand minasi kaidana bkhona si haibani anyway sangjala abani upaliti akoi adubu people's ki united effort amana thengna badudi amadu tangai fadabani for the sake of the future akoi manipur ki future gi damak ko maramaduna akoi unite tawsi leminasi sai mang gi neinari mayam angai mayam ne neinari expert mayam na aduna yari ge hari bulambi sing asi mayam ju khana minasi marak sida amakhatang na amuksu akoi tv discussion da karida akoi khana neinari mayam sing asida jo he karim bana standard oibo ko pasu adum yaungna rakpa mayam sing adu yenga kan da ngasai gi hari processing asi yam na lan na lobo tohning da ba hening da ba ngangjari ba khana ngangjari ba su ngang da na ba bawlo opinion tar pu yaw su tohning di amada kai ge da pot pho nganganing de alu su nganganing de aduga haiba position ngang da su ya da bani ngangi ba khara leijari ba mi asi ju khut che bani ko leijari ba akoi gi mi lising kontra lakh kontra muk lei ba manipur state ki marak ta gi few kano ngatani ko aduna ngangi ba singa su ya ma section na ngang bi ba idea manipur ki concept ma yeng bi ba and then sector ani jam de yimpham moi da ba lei ba mayam singa sigi maru na main thola iba proxy war gi kano si yam phajane na focus pi ba aduga amukso phuru mayam gi ba physiology ko manaba khunai ama myo mine leita ba mi kha tha da ba manaba khunai ama gi lei ba saktam ase ngak tuna amaleng gi mangda akoi sei sang na le ko se mase ipai pu thambiram se makha ta thambi concept sida akoi sangba tangai phadi loina hojikti akoi mase launera ga natraga aduna ni adana ni natraga soire ko le have already identified, we have identified who is acting all this, who are the who are acting behind these scenes. I am actually Kangavani ko Maru Yang Navana Kanano, the Masagi, Yang Navana Kanano, say Kangavani accordingly. I couldn't talk to international level, and then within the existing legal laws, constitution, Makara Tobayam, Yangakanda. Anyway, I was a Arab, I know Tamini, Karigumba Kara initiative Lauraga, Shakti Leva,
government yauna sangsil abanina and then so the suspension of operation peace tok torga sangsil la polam la abanina karigum kharadi pi da ya da bagi condition ama simgal la kani habanida madu autonomous council obe ya na tra union territory obe ya habase already experts na juka thambiram amni madu lakwa matam da na tra karigum kar negotiation ki table se violence tholaga negotiation si tarakna bo khona bada karam madu karigum demand khara pi gina lakna bada manipur thuana bagi mongdi tahan gumsi madu tadana bagi de makta masi video politically tara ko party tara gi oiba punba dan CSO gi collective amata oiba yellow fruit mayam singi lehori ba sai illegal immigrants and kano mayam do terrorism sin ko ki narco terrorist mayam do khayung khraga lemhori ba mayam sing asina akoi parliamentary guarantee or constitutional guarantee to safeguard the historically evolved as all territorial integrity of Manipur se masi ngak na ba article 371 and article 3 ka mari leina ba sing and then tongan ba Manipur as a whole hill state lang to bo ro mo ro sigum strategy yam scientific oiba kano khara akoi khanaraga adom do ina changthal kanda Manipur kan bagi lambi changthim na khwadi best way ne mai thamge ko thagat chari ja